Kurumjari, ISTV ki Manipuri pau ming tabi singbo taram noksari hanbada mariba pau. Sangai kanana ba Manipur gamena matam pumbada honaduna lakli haina je minister o ibobina phungokre. Pau sondorong upizari. Sangai kanana ba Manipur gamena matam pumbada honaduna lakli haina je minister o ibobina phungokre. Hiram sida miam pumba kusamaduna sangsinminabadi mai pakani haikre. Wafam singasi National Institute of Department of Biotechnology Government of India gi miyang makada Institute of Bioresources and Sustainable Development IBSD dagel pana sinduna nimit nini gi oiba Conservation and Sustainable Management of Sangai gi National gi thakda pangthokpa workshop hodopagi thoramda haikibani thoramda Deputy Chief Minister ge khangam IBSD gi Director Professor Dinabandu Sahusu thorom mapusingoina sarugyaki Guest of honor oina sarugyaki ba gai khangamna Manipur gi khongul musilaklaba South Cheksing kanduna thamlabadi tourism gi miyang jangsin mangam gani haiki Chief Minister Okom Ibobina makhatana sangai gi lefamsu oriba loktak pat ngasidi nungnaninga iba film amada leiri NISPC gi makhada loktak project lakhibadegi hanana law uzaramba lawmi sing lofong mangkhre haibagi wakat lakli Makoy wakat asi maram chaba amasong pifam thokpani hiramsida nipko amadi India gamena thabak paikhatpam thoi Amaromda pat asigi leiriba ozone amadi buffer zone singi film kaisilakli ozone da chahi khudingi lam khopchilakwa asina pat asigi saktamda kahalakpatanatana sangai singi lefamda akaiba piri masigi mathakta phumda leiba milising anirom nimit khudingi mosilakwa asina pat ki saktam mangsilakli sangai amasung loktak pat ngasidi Manipur gi danatana jati gilan oiribani Film asidagi kanana bahona bada maikai khudingmaki loop amasung miam punna sangchinminabadi maipakani ngasi pangtholiba workshop asina concrete oiba warep lawrabadi India government ta taksin bada state sarkarna mateng pangani haiki We should have to put our head together merit demerit if we allow them increasing number of that type of small floating hut if they started construction of their temporary hut, then what will be the future of this local land? Number one. Then if it is started like this, just adjacent to the local land, this people in Labzao floating hut, this is Shanghai, the floating huts. This also automatically, definitely this also will be start attacking, damaging, and this may be disappear after some time. Therefore, I would like to appeal, let us put our head together, and while we are trying to protect, preserve the Pebble Namjao National Park for survival, for increasing of the number of such species, animals, at the same time, it is related to protect this local lake also. Satliba April thamanung asida anirak subo oina petrol amadi diesel gi maman hanthakre hana piramba mamaldagi petrol liter da paisa marfu gi sangda hanthabaklena diesel liter amada lupa amaga dasmik kuntra gi sangda hanthakre panbeya badi thaski manungda revise tawduna petrol liter da paisa nifu amasung diesel liter da lupa amaga dasmik kumathoi hanthakrabani Amaromda petrol mamal hanthaba amadi hengatpa matamda Manipur da maram amata pidana petrol pump kya toina thong lonsin bagi thong kya chathari masina miyamda kudong sadaba kya mayang handuna lakle asuk mofyam asida Manipur sarkar gi mari leinaba singna masi fawba yengsin bagi thabak pakhatpa udri haina miyoi kyana penda wafam thamlakpa yawre hauji pawgi marakthana atembre matang lawzari Myanmar da sensilubni haiba moredagi angang taruk moreda leiba taruk suba Dogra Regiment da sensilakpadagi Child Welfare Committee Chandel gi khuthangda angang singi mama pa singda kusanakre ngarang moreda pangthokpa samba thoram amada taruk suba Dogra Regiment gi official sing amadi more gi additional SP Khomdon Hills Tribal Council gi thaupuba sing amadi Child Welfare Committee Chandel gi miyoi singna sarugyaki Hills Tribal Council gi P Gangmangna phungdarakpada angang sing asi aran balambida chatnaba hotna kiba leite porhura lubadegi kiduna Myanmar agency lubani hojikti makhoi taruk mama ampa singda khusinare haiki Rang khara ikoi da hanable doe makhoi si somdagi
kari group tera ma koi changge hai na chat basi ma koi kaino ta chatle ai koi Assam Rifle the Hanover to we adu hujik nang koi luk thok bala o hai na pau pi ba de koi ni se yam innocent oina dum lak bani koi Myanmar gi khwaidagi chawbu kumai water festival ngarang Myanmar gi mafum kya da pangthokre festival sta Myanmar de leiba mioi kyana nomagi sintha leptuna festival sta saru yaki festival asida Manipur gi mioi kya susatuna saru yaki CPI gi lucingba Kamre Thangjam Babu masagi annaba madagi ngarang jil masagi mayum thoksom lekai da lekhidre mag masagi chahi marfumari sukre lekhidaba lucingba si janeneta irawat ki lamjing makhada Manipur da sangsan kiba arm struggle da saruya Burma zatuna arm training tawraba maruiba misakni matam sangna underground da leuraba matungda thoroklaga Manipur Youth League ki founder leader ama oiki CPI gi maruiba thogdang kya su lorangki UBI da Deputy Regional Manager gi from Paimlaba matungda Deputation da Manipur Rural Bank ki ahanba Chairman oikiba misakni Lusing basna lekidabada CPI Manipur State Council na masagi mayum thoksom lekai da satuna lekidabagi mapamda kaikumnaba utkre lamdam basa khundari ba mioi singi marakta nusina daba social and political da khut thingjinba ek kya thamjinduna otpanai ba kya tawriba astagi thengnana ba amadi ekhoi masal gi marakta punsinnaba pandamda United NGO Mission Manipur na sinduna nomagi oiba religious leader consultation program ama ngasi hotel classic ta pangthokre di Manipur we want haiba campaign gi saruk ama oina shaping a better future of community haiba team da pangthokpa khananainaba aduda Ultrasaleng Sala Konungi Laifam Rakpa S Biren All Manipur Christian Organization ki president Revelel Prim Wi-Fi Jamiatul Ulemia Manipur gi president Maulana Sahid Ahmad Amadi Manipur Baptist Church ki president Peter Chiruna Maruba Myoshing oina saruyaki tongan ba wangang kibasingna phongdong nakibada lamdam asida santi leinaba ekhoi masal gi marakta bhap tanadaba kya kongnaba toina pau phongnaba mafum kuding da chatuna miyamda khanganaba honasi haiki United NGO Mission Manipur gi secretary Nobo Kishona jati kya gi lusingma singna saruyariba mifam asina lamdam asida sathariba miyot minai asina piriba chaitheng amadi ekhoi masal gi marakta apunwagi pangal sagatpada ayat apan piriba si leitanaba warep ama logduna Chief Minister amadi Prime Minister da bishinaba honasi haiki Hojik Manipur da tanglu leta driba aduga hanariba mayam singsi kamai tawsige Manipur da hanariba si sahi yankai halakre maro in armed forces special power act lakhiba tongan lalo mayam di lakhiba aduga nagagi kogi meite gi aduga hojik nauna joro gi laiba issue mayam singsi masi karamna kamai tawduna masi da prajada awawa checking piroi haru wahum atopamna hojik lepal leitana bhar sarkarna Manipur da thajalaiba sipai mayam singsi sibai singsina akoi chathaiba miyor mini singse mapum khudimakta dum yopsu lakre maram maduna hojik akoi armed forces special power act si mato kramna koina tawdage haibigi wahum do khoi khana jagani aduga Manipur hojik khanabar naina basida tarakba resolution mayam singse akoi Manipur gi chief minister da governor da aduga even prime minister da koi pisalaga masi Manipur da Manipur we want haiba koi demand mayam singse akoi pisagani Hozimori bapau amahana sangai kanana ba Manipur ga mena matam pumbada honaduna lakli haina Chief Minister o ibobina phongapre ISTV gi pawmeng tabir busingbu amakahna kurunjari